ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯁꯨ ꯊꯣꯛꯆꯝꯅ ꯏꯕꯤꯕ ꯆꯥꯖꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯖꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯆꯨꯝꯕꯗꯨꯗ ꯑꯃ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯖꯦꯟꯕ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯇꯤꯟ ꯌꯣꯠꯂꯒ ꯌꯦꯡꯈꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯧ ꯂꯩꯕꯤꯅ ꯗꯣꯛꯇꯔ ꯈꯝꯕꯒ ꯅꯨꯡꯁꯤꯅꯔꯝꯕ ꯃꯍꯥꯛꯅ ꯈꯝꯕꯕꯨ ꯇꯨꯀꯠꯆꯔꯛꯈꯤꯕ ꯈꯝꯕꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯤꯌꯣꯒ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯗ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯔꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯗꯣꯛꯇꯔ ꯈꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯤꯡꯅꯔꯛꯏ ꯃꯄꯨꯔꯣꯏꯕꯅ ꯁꯤꯈꯤꯕ ꯃꯤꯁꯤꯗꯣ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜꯅ ꯁꯥꯒꯠꯂꯛꯏ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣ ꯗꯣꯛꯇꯔ ꯈꯝꯕ ꯗꯦꯜꯂꯤꯒꯤ ꯑꯆꯧꯕ ꯁꯍꯔꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯡꯅ ꯆꯠꯂꯤ ꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯆꯧꯕ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗꯨ ꯗꯣꯛꯇꯔ ꯈꯝꯕꯅ ꯎꯏ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯗꯣꯛꯇꯔ ꯈꯝꯕꯅ ꯇꯟꯖꯥ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤ ꯃꯕꯥꯅꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯝꯕꯅ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣꯕꯨ ꯒꯥꯔꯤꯗꯨꯗ ꯏꯟꯁꯤꯟꯈꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯆꯀꯥꯅ ꯇꯛꯈꯥꯏꯈꯤ ꯃꯁꯤꯃꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯃꯇꯧ ꯂꯩꯕꯤꯅ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯥꯃꯣꯒꯤ ꯃꯤꯁꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯍꯥꯠꯄꯅꯤ ꯑꯩꯍꯥꯛ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯃꯅꯦꯝ ꯕꯤꯂꯥꯁꯤꯅꯤꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯝꯅ ꯏꯃꯥ ꯋꯥꯔꯤ ꯂꯩ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯤꯂꯥꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯃꯇꯧ ꯂꯩꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯌꯨꯡꯕ ꯋꯥꯈꯟꯗ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯌꯦꯡ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯇꯧꯕꯒꯤꯁꯨ ꯑꯁꯥꯎꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯁꯦ ꯈꯔ ꯂꯥꯞꯊꯣꯛꯅꯩ ꯆꯥꯟꯅꯅ ꯁꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯩꯔꯛꯇꯦ ꯑꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕꯅ ꯃꯪꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯈꯟꯕ ꯍꯧꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯅꯗꯤ ꯗꯣꯛꯇꯔ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨ ꯄ꯭ꯔꯤꯌꯣꯗ ꯁꯣꯏꯗꯅ ꯂꯤꯔꯝꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯧ ꯂꯩꯕꯤꯅ ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯂꯩꯔꯕꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯆꯥꯛꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯃꯁꯤ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯇꯧ ꯂꯩꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯏ ꯁꯥꯎꯅꯤꯡꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯕꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯗꯣ ꯃꯇꯧ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯅꯤ ꯏꯟꯈꯠꯂꯛꯄ ꯃꯊꯧ ꯀꯥꯔꯛꯄꯒꯤ ꯃꯇꯝꯅꯤꯅ ꯂꯝ ꯉꯥꯟꯅ ꯐꯖꯔꯝꯃꯤ ꯅꯣꯡꯃ ꯂꯝꯕꯤ ꯃꯌꯥꯗ ꯂꯩꯕ ꯃꯄꯥꯟꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯈꯝꯕ ꯏꯔꯨꯖꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯇꯣꯡꯂꯒ ꯂꯝꯕꯤ ꯑꯁꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯝꯕꯅ ꯌꯥꯝꯅ ꯍꯧꯅ ꯀꯧꯔꯛꯏ ꯃꯇꯧ ꯂꯩꯕꯤ ꯅꯝꯇ ꯉꯥꯏꯈꯨꯑꯣ ꯍꯣ ꯅꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕ ꯃꯥꯅ ꯀꯧꯔꯛꯏꯕ ꯃꯑꯣꯡꯁꯤ ꯁꯣꯏꯕ ꯌꯥꯗꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯄꯗꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯏꯁꯇꯥꯔꯠꯇꯤ ꯃꯨꯊꯠꯇꯅ ꯃꯈꯣꯡ ꯑꯣꯏꯅ ꯂꯩꯕꯥꯛꯇ ꯅꯦꯠꯂꯒ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯗꯥ ꯈꯝꯕ ꯑꯩ ꯈꯔ ꯊꯨꯔꯦ ꯈꯝꯕꯅ ꯏꯔꯨꯖꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯇꯧ ꯂꯩꯕꯤꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯂꯥꯞꯅꯔꯤꯕꯁꯤ ꯐꯨꯠ 50ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯈꯝꯕ ꯁꯥꯄꯣꯟ ꯑꯣꯏꯕꯒꯤ ꯃꯁꯥꯗꯣ ꯀꯣꯡꯒꯣꯟꯅ ꯏꯄꯛ ꯄꯛꯅ ꯑꯆꯣꯠꯄ ꯐꯗꯤꯗꯨ ꯄꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯊꯨꯔꯕꯁꯨ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯦ ꯃꯇꯧ ꯂꯩꯕꯤ ꯈꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯕꯨ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯃꯥꯅ ꯌꯧꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯈꯝꯕ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯁꯨꯡꯅꯣꯛꯅꯣꯛꯇꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ ꯃꯇꯧ ꯂꯩꯕꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯦꯝꯒ ꯇꯤꯟꯅꯕꯗꯣ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯤꯟꯅꯧ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯪꯒꯤ ꯑꯊꯨꯕ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯕ ꯑꯗꯨꯗ
ꯃꯇꯧ ꯂꯩꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯂꯝꯃꯤ ꯃꯇꯧ ꯂꯩꯕꯤ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯈꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯦꯛꯇꯤꯚꯥꯒꯤ ꯁꯦꯂꯔꯗꯨ ꯂꯩꯈꯠꯂꯒ ꯊꯧꯔꯛꯏ ꯈꯝꯕꯒ ꯃꯇꯧ ꯂꯩꯕꯤꯒꯁꯤ ꯌꯥꯝꯅ ꯂꯥꯞꯅꯗꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯁꯨꯞꯅꯇꯪꯒꯤ ꯌꯨꯝ 4-5 ꯈꯛꯇꯅꯤ ꯂꯥꯞꯅꯔꯤꯕꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯇꯧ ꯂꯩꯕꯤꯅ ꯈꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯝꯖꯔꯛꯈꯤ ꯃꯆꯤꯟꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯃꯑꯣꯡ ꯃꯇꯧꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯝꯕꯅꯗꯤ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯄꯗꯨ ꯃꯍꯥꯛꯅ ꯄꯥꯝꯈꯤꯗꯦ ꯃꯪꯂꯥꯟꯗ ꯐꯨꯔꯥ ꯁꯥꯒꯠꯄꯒꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯥꯒ ꯃꯇꯧ ꯂꯩꯕꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯌꯥꯝꯅ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯇꯧ ꯂꯩꯕꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯙꯅꯔꯥꯖꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯕ ꯃꯆꯤꯟ ꯃꯧꯄꯥꯗ ꯂꯩꯕ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯃꯁꯤꯗꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯊꯥꯖꯅꯤꯡꯒꯅꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯧ ꯂꯩꯕꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯅꯗꯕ ꯁꯥ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗꯕ ꯁꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯃꯤꯅꯤ ꯃꯍꯥꯛ ꯃꯁꯛ ꯐꯖꯩ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯀꯟꯒꯟꯗꯦ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯃꯁꯤ ꯃꯧꯄꯥꯅ ꯀꯧꯅ ꯍꯤꯡꯅꯕꯒꯤ ꯃꯊꯛꯇ ꯃꯆꯜ ꯑꯃꯗꯤ ꯃꯁꯥꯃꯛ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯐꯅ ꯐꯕ ꯃꯤ ꯑꯣꯏꯗꯨꯅꯁꯨ ꯑꯁꯣꯏꯕ ꯑꯃꯃꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯒꯨꯝ ꯇꯧꯏ ꯈꯝꯕꯁꯨ ꯑꯗꯨꯛꯇꯤ ꯐꯔꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯒ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯒꯟꯕ ꯆꯣꯏꯗꯤ ꯆꯣꯈꯠꯀꯤ ꯃꯤ ꯑꯣꯏꯅ ꯇꯧꯏ ꯃꯁꯤꯃꯛꯅ ꯆꯤꯁꯤꯜꯂꯛꯑꯕ ꯀꯥꯟꯗ ꯊꯃꯣꯏ ꯃꯆꯥ ꯄꯨꯍꯧꯈꯤ ꯃꯇꯧ ꯂꯩꯕꯤꯅ ꯊꯥꯗꯈꯤꯕꯁꯤꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯩꯅꯕꯤ ꯑꯁꯤꯗꯒꯤꯅꯤ ꯐꯩꯅ ꯁꯥꯕ ꯃꯊꯛ ꯆꯤꯡꯉꯅ ꯀꯨꯞꯄ ꯈꯝꯕꯒꯤ ꯌꯨꯝꯅꯤ ꯃꯉꯣꯟꯗ ꯊꯥꯔꯤꯕ ꯏꯌꯣꯡꯗ ꯐꯝꯂꯒ ꯃꯦꯃꯤ ꯐꯤ ꯁꯥꯔꯤ ꯃꯇꯧ ꯂꯩꯕꯤ ꯂꯥꯛꯄ ꯎꯕꯗ ꯁꯥꯔꯤꯕ ꯐꯤꯗꯨ ꯂꯦꯞꯂꯒ ꯃꯦꯃꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯆꯦꯅ ꯂꯥꯛꯄꯁꯦ ꯃꯔꯝꯗꯤ ꯈꯪꯗꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯀꯥꯈꯠꯂꯛꯑꯣ ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯃꯤ ꯃꯣꯔꯥ ꯂꯧꯊꯣꯛꯅꯅꯕ ꯐꯤꯁꯥꯈꯣꯟꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯃꯉꯣꯟꯗ ꯀꯥꯈꯠꯅ ꯍꯥꯏꯔꯛꯏ ꯂꯧꯊꯣꯛꯎꯔꯅꯣ ꯅꯪꯒꯤ ꯐꯤꯁꯥꯐꯥꯟꯒꯤ ꯃꯁꯤꯁꯤꯗ ꯐꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯃꯤꯒꯤ ꯑꯔꯨꯅꯅ ꯐꯤꯁꯥꯐꯥꯟꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯃꯤ ꯍꯦꯛ ꯐꯝꯊꯕꯒ ꯍꯥꯏꯔꯛꯏ ꯃꯦꯃꯤ ꯅꯈꯣꯏꯒꯤ ꯍꯧꯗꯣꯛꯄꯗ ꯋꯥꯕ ꯄꯥꯡꯗꯝꯗꯨꯕ ꯂꯩꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯗꯒꯤ ꯂꯩꯔꯝꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯏꯆꯦ ꯄꯥꯡꯗꯝ ꯍꯧꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯑꯃ ꯃꯈꯨꯠꯇ ꯊꯥꯗꯕ ꯃꯗꯨꯗ ꯄꯥꯡꯗꯝꯅ ꯍꯧꯒꯠꯂꯛꯀꯗꯕꯅꯦ ꯏꯆꯦꯅ ꯍꯧꯗꯣꯛꯄꯗꯤ ꯍꯩꯖꯗ꯭ꯔꯒ ꯃꯇꯧ ꯂꯩꯕꯤꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯄꯥꯡꯗꯝ ꯍꯧꯗꯣꯛꯄꯒꯤ ꯑꯣꯖꯥꯁꯤꯗꯤ ꯌꯥꯝꯅ ꯅꯛꯅꯕꯨ ꯂꯩꯔꯝꯃꯦꯗ ꯑꯗꯣ ꯑꯩꯅ ꯍꯩꯇ꯭ꯔꯦ ꯈꯪꯂꯕꯗꯤ ꯑꯍꯩꯕ ꯅꯪꯅ ꯍꯧꯗꯣꯛꯇꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯗ ꯃꯦꯃꯤꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯃꯒꯤ ꯈꯨꯄꯥꯛꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯆꯩꯕꯤꯖꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯍꯥꯛꯇꯣ ꯏꯕꯨꯡꯅ ꯏꯕꯨꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯣꯏꯅꯗꯕꯗꯨꯁꯨ ꯅꯠꯆꯗꯕꯗꯣ ꯃꯇꯧ ꯂꯩꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯣꯖꯥꯅ ꯇꯥꯛꯄꯗꯨꯃꯛ ꯇꯧꯔꯒꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯇꯨꯝꯂꯤꯕꯒꯦ ꯆꯠꯂꯒ ꯍꯧꯗꯣꯛꯂꯨꯒꯦ ꯃꯦꯃꯤꯁꯨ ꯅꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯅꯣꯛꯅ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯁꯛꯁꯤ ꯐꯝꯕ ꯆꯠꯈꯤꯕꯅꯦ ꯍꯧꯖꯤꯛ ꯌꯧꯔꯛꯄ ꯌꯥꯔꯦ ꯅꯪꯒꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯆꯥꯛꯄ ꯃꯩꯇꯥꯟꯗꯨꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯣ ꯑꯗꯣ ꯅꯪꯒꯤ ꯊꯧꯅꯥ ꯃꯇꯥꯗꯨꯒ ꯉꯝꯒꯗꯕ ꯃꯥꯟꯗꯦꯍꯦ ꯅꯍꯥꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯈꯝꯕꯅ ꯇꯧꯔꯛꯈꯤꯕ ꯐꯥꯒꯤꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯦꯃꯤ ꯃꯍꯥꯛꯄꯨ ꯃꯤꯉꯣꯟꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯐꯥꯒꯤ ꯄꯨꯕ ꯃꯤ ꯖꯣꯀꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯃꯩꯊꯪꯗ ꯁꯟꯖꯤꯅꯥ ꯀꯩꯅ ꯆꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯥꯅꯤ ꯃꯦꯃꯤꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯅ ꯃꯩ ꯏꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯔꯣꯏ ꯃꯁꯥꯅ ꯂꯦꯝꯕ ꯍꯩꯖꯔꯛꯇ꯭ꯔꯕꯅꯦ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯈꯟꯊꯖꯍꯧ ꯃꯇꯧ ꯂꯩꯕꯤꯅ ꯈꯣꯏꯔꯥꯡꯅ ꯍꯥꯏꯔꯛꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯎꯍꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯇꯟꯖꯥ ꯑꯁꯤꯗ ꯈꯝꯕ ꯃꯀꯣꯛꯇ ꯁꯖꯤꯛ ꯃꯄꯨꯟ ꯑꯃ ꯄꯨꯔꯛꯂꯒ
ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯩ꯫ ꯐꯩꯖꯥ ꯑꯣꯏꯅꯕ ꯈꯨꯗꯩꯗꯨ ꯀꯟꯊꯣꯛꯂꯒ ꯗꯥꯔꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤ꯫ ꯍꯦꯛ ꯐꯝꯊꯕꯒ ꯃꯤꯃꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯤꯃꯤ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯅꯕꯨꯡꯅ ꯉꯁꯤꯁꯦ ꯆꯥꯛ ꯈꯔ ꯂꯥꯝꯇꯛ ꯇꯧꯏꯅꯦ." ꯃꯗꯨꯗ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯔꯦ ꯇꯥꯆꯧ." ꯃꯇꯧ ꯂꯩꯕꯤꯅ ꯈꯝꯕꯕꯨ ꯍꯨꯗꯨꯅ ꯌꯦꯡꯖꯩ꯫ ꯅꯨꯡꯁꯤꯕꯅ ꯄꯥꯝꯕ, ꯅꯨꯡꯁꯤꯕꯅ ꯂꯥꯝꯕ, ꯅꯨꯡꯁꯤꯕꯅ ꯍꯥꯎꯕ, ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯣꯏꯗꯥꯏ꯫ ꯑꯗꯨꯅ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯃꯤꯃꯤꯗ ꯍꯪꯂꯛꯏ, "ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦ ꯃꯤꯃꯤ?" ꯃꯤꯃꯤꯅ ꯈꯨꯝꯅꯤꯡꯗꯅ ꯁꯨꯝꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯏꯆꯦ." ꯃꯗꯨ ꯇꯥꯕꯗ ꯈꯝꯕꯅ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯕ? ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ. ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯃꯅꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯀꯣꯟꯅ ꯏꯔꯨꯖꯒꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯤ ꯇꯥꯕꯁꯤꯗ ꯆꯥꯛꯀꯁꯦ ꯈꯅꯥꯎ ꯂꯥꯝꯁꯤꯜꯂꯛꯑꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯤꯛꯇꯅ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯡꯖꯤꯜꯂꯒ ꯍꯥꯝꯃꯤ꯫ ꯍꯥꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯅꯤꯡꯉꯥꯏꯇꯕꯒꯤ ꯃꯇꯧꯗꯣ ꯇꯧꯒꯅꯣ. ꯑꯩ ꯑꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ. ꯑꯇꯣꯞꯄ ꯑꯦꯟꯁꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯕꯁꯤꯗ ꯆꯥꯛꯁꯦ ꯈꯅꯥꯎ ꯂꯥꯝꯁꯤꯜꯂꯛꯑꯦ." ꯃꯇꯧ ꯂꯩꯕꯤ ꯉꯛꯂꯝꯃꯤ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯕꯨ ꯌꯥꯝꯅ ꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃꯒꯨꯝ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯉꯛꯅ ꯃꯤꯃꯤꯗ ꯍꯥꯏꯔꯛꯏ, "ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯕꯨ ꯀꯌꯥꯝ ꯍꯥꯎꯕꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯊꯣꯡꯕ ꯁꯧꯒ꯭ꯔꯤꯅꯣ?" ꯃꯤꯃꯤ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯖꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯐꯤꯁꯥꯈꯣꯟꯗꯒꯤ ꯀꯨꯝꯊꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯇꯥꯆꯧ, ꯅꯍꯥꯟꯒꯩ ꯆꯥꯔꯛꯄꯗꯒꯤꯗꯤ ꯉꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯥꯎꯔꯅꯤ꯫ ꯃꯔꯝꯗꯤ ꯉꯥꯔꯤ ꯐꯥꯎꯕ ꯂꯩꯇꯕꯗꯒꯤ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯨꯝꯒ ꯃꯣꯔꯣꯛꯀꯗꯪ ꯊꯥꯛꯂꯒ ꯊꯣꯡꯕꯅꯤ." ꯈꯝꯕ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯃꯤꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯠꯅ ꯍꯥꯏꯒꯦ ꯑꯃꯒꯤ ꯃꯇꯥꯒꯨꯝ ꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ. ꯉꯁꯤ ꯉꯥꯔꯤ ꯂꯩꯍꯧꯗꯕꯁꯦ. ꯉꯥꯔꯤ ꯊꯥꯛꯂꯒ ꯊꯣꯡꯕꯁꯤ ꯈꯌꯥꯛꯅꯩ. ꯉꯥꯔꯤ ꯊꯥꯛꯇꯅ ꯑꯃꯨꯛꯇꯪ ꯍꯥꯎꯅ ꯆꯥꯒꯦ ꯈꯜꯂꯛꯄꯁꯤ ꯀꯨꯏꯔꯕꯅꯦ. ꯉꯁꯤꯗꯤ ꯂꯥꯏ ꯃꯥꯅ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯍꯦꯛ ꯊꯨꯡꯍꯜꯂꯤꯗ꯫ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ. ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯃꯅꯦ. ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯔꯥꯎꯁꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯂꯩꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯦ꯫ ꯈꯝꯕꯅ ꯀꯔꯝꯅ ꯍꯥꯎꯅ ꯆꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯛꯁꯪꯗ ꯃꯤꯃꯤꯅ ꯆꯥꯛ ꯊꯤꯔꯤ꯫ ꯈꯝꯕꯅ ꯐꯥꯜ ꯑꯃꯗ ꯐꯝꯂꯒ ꯃꯤꯃꯤꯅ ꯊꯤꯔꯤꯕ ꯆꯥꯛꯇꯨ ꯃꯊꯤꯟ ꯌꯣꯠꯁꯤꯟꯅꯔꯒ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯔꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯈꯝꯕꯅ ꯆꯥꯕꯗꯨ ꯌꯦꯡꯒꯗꯕꯒꯤ ꯂꯩ꯫ ꯃꯤꯃꯤꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯆꯥꯛꯇꯨ ꯃꯕꯨꯡꯒꯤ ꯃꯥꯡꯗ ꯊꯝꯃꯤ꯫ ꯈꯝꯕꯅ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥꯡꯗ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯤꯃꯤ, ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤꯒ ꯅꯪꯒꯤ ꯆꯥꯛꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ. ꯑꯩꯅꯒ ꯂꯥꯝꯂꯤꯕ ꯃꯂꯥꯝꯁꯤꯒ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯈꯣꯠꯊꯔꯒ ꯏꯔꯨ ꯀꯥꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯃꯍꯤꯗꯨ ꯍꯩꯊꯩ꯫ ꯆꯥꯎꯇꯛ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯃꯌꯥꯗ ꯍꯨꯛꯏ꯫ ꯍꯥꯎꯇꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯣꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯥꯎꯕ ꯁꯥꯔꯒ ꯆꯥꯛꯈꯣꯝꯗꯨ ꯆꯥꯅ ꯍꯥꯏꯔꯛꯏ, "ꯕꯥ, ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤ ꯌꯥꯝꯅ ꯍꯥꯎꯕꯒꯤ ꯃꯑꯣꯡꯗ ꯒꯤꯠ ꯅꯝꯅꯅ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯗꯨ ꯍꯥꯎꯗ ꯍꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯇꯤꯟꯗꯨ ꯌꯣꯠꯂꯤ꯫ ꯃꯗꯨꯗ ꯈꯝꯕꯅ ꯃꯊꯧ ꯍꯥꯞꯀꯠꯂꯒꯦ ꯅꯤꯡꯗꯨꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯊꯨꯝ ꯅꯝꯃꯒ ꯇꯪꯈꯥꯏ ꯌꯧꯅ ꯆꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯂꯩꯕꯤꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯂꯩꯕꯤ, ꯗꯨꯀꯥꯟꯒꯤ ꯆꯦꯡ ꯍꯥꯏꯕꯗꯤ ꯆꯦꯡꯌꯦꯟꯁꯤꯒ ꯁꯧꯒ꯭ꯔꯤꯗ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕꯁꯤꯒꯤ ꯃꯍꯥꯎꯁꯤꯒ ꯀꯔꯤ ꯍꯥꯏꯅꯤ? ꯃꯃꯥꯅ ꯃꯁꯥ ꯄꯟꯕꯗꯨ ꯉꯥꯏ꯫ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗꯦ. ꯑꯆꯥꯕ ꯃꯤꯇꯅ ꯈꯪꯉꯅꯤ. ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤ ꯌꯥꯝꯅ ꯍꯥꯎꯕ ꯁꯥꯔꯒ ꯒꯤꯠ ꯅꯝꯅꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯅ ꯃꯤꯃꯤꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯃꯤꯃꯤ, ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ. ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤꯁꯤꯒ ꯑꯇꯩꯗ ꯍꯧꯕ ꯁꯧꯒ꯭ꯔꯤꯒ ꯃꯥꯟꯅꯗꯕꯅꯦ. ꯑꯩꯈꯣꯏꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤꯁꯤꯅ ꯍꯥꯎꯕ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ. ꯑꯗꯨꯅ ꯅꯪꯅ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯄ ꯌꯣꯟꯊꯣꯛꯄ ꯌꯥꯗꯦꯀꯣ. ꯃꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯇꯣꯞ ꯑꯃꯅꯤ. ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯩꯗ ꯌꯥꯗꯗꯨꯅ ꯂꯩꯔꯕꯁꯨ ꯂꯨꯄꯥ 50ꯗꯒꯤ ꯇꯥꯕ ꯌꯥꯔꯣꯏ. ꯉꯝꯃꯒ ꯂꯩꯁꯅꯨ, ꯉꯝꯗ꯭ꯔꯒ ꯇꯣꯛꯁꯅꯨ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯌꯣꯟꯕ ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ."
ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈꯝꯗ ꯆꯥꯛ ꯃꯔꯨ ꯑꯝꯇ ꯄꯛꯇ꯭ꯔꯦ, ꯁꯤꯠ ꯅꯥꯜꯂꯦ꯫ ꯃꯗꯨꯗ ꯑꯣꯛꯇ꯭ꯔꯤꯕ ꯁꯥꯗꯨꯅ ꯃꯦꯃꯤꯗ ꯍꯥꯏꯔꯛꯏ, "ꯃꯦꯃꯤ, ꯅꯪꯒꯤ ꯆꯥꯛꯁꯤꯕꯨ ꯈꯖꯤꯛꯇꯒ ꯂꯩꯍꯧꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯅ ꯌꯥꯝꯅ ꯍꯥꯎꯕ ꯑꯃꯗꯤ ꯑꯣꯛꯇ꯭ꯔꯤꯕ ꯁꯥꯗꯨꯅ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯛ ꯇꯛꯇꯨꯅ ꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗꯨꯅ ꯃꯇꯤꯡ ꯌꯣꯠꯂꯝꯃꯤ꯫ ꯃꯦꯃꯤ ꯐꯥꯎꯕ ꯃꯕꯨꯡꯅ ꯇꯧꯔꯤꯕꯗꯨ ꯇꯥꯛꯅꯤ ꯈꯜꯂꯛꯇꯅ ꯑꯋꯣꯏꯕꯒꯤ ꯍꯥꯎꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯆꯥꯛꯇꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯄꯥꯍꯧꯗ꯭ꯔꯦ." ꯈꯝꯕ ꯎꯄꯥꯏ ꯂꯩꯇꯕ ꯁꯥꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ꯫ ꯍꯥꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯌꯦꯡ ꯃꯈꯩꯗꯤ ꯁꯧꯒ꯭ꯔꯤ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯆꯦꯡꯗꯨ ꯈꯔ ꯊꯣꯏꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯑꯣꯐꯥꯠꯇꯅ ꯇꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯉꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯗ ꯑꯗꯨꯝ ꯊꯣꯡꯉꯣ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯉꯁꯤꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯈꯝꯕꯗꯨ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯈꯜꯂꯤ, ꯁꯧꯒ꯭ꯔꯤꯅ ꯍꯥꯎꯗꯅꯕꯨ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣ, ꯃꯗꯨꯁꯨ ꯉꯥꯔꯤ ꯐꯥꯎꯕ ꯊꯥꯛꯇꯕ꯫ ꯈꯝꯕꯅ ꯃꯉꯣꯟꯗ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯍꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯁꯤ ꯈꯪꯅꯤꯡꯗꯨꯅ ꯃꯦꯃꯤꯗ ꯍꯥꯏꯔꯛꯏ, "ꯃꯦꯃꯤ, ꯅꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯕ?" ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ, "ꯂꯩꯍꯧꯗ꯭ꯔꯦ ꯏꯆꯦ, ꯑꯩꯗꯤ ꯏꯃꯥꯕꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯕꯗꯨꯗ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯥꯊꯣꯛꯂꯦ꯫ ꯇꯥꯆꯧ ꯃꯇꯣꯝꯗꯒꯤ ꯈꯖꯤꯛꯇꯪ ꯊꯣꯡꯕꯤꯕꯅꯦ꯫ ꯑꯩꯁꯨ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯗꯣ ꯀꯌꯥꯝ ꯍꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯤꯕꯅꯦ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯇꯥꯆꯧꯅ ꯍꯥꯎꯅ ꯆꯥꯕꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ." ꯃꯇꯧ ꯂꯩꯕꯤꯅ ꯉꯛꯅ, "ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯥꯅ ꯆꯥꯈꯤꯕꯗꯨ ꯇꯁꯦꯡꯅ ꯍꯥꯎꯕ ꯇꯥꯔꯦꯅꯦ." ꯃꯦꯃꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯥꯎꯔꯝꯕ ꯇꯥꯔꯦꯗꯅ, ꯑꯆꯥꯕ ꯃꯤꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯈ꯭ꯔꯕꯅꯤꯅ." ꯃꯇꯧ ꯂꯩꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯈꯖꯤꯛꯇꯪ ꯃꯍꯥꯎ ꯇꯪꯕ ꯐꯪꯂꯕꯗꯤ ꯈꯪꯒꯗꯕꯅꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ꯫ ꯑꯩꯗꯤ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯑꯁꯦꯡꯕ ꯃꯥꯅ ꯐꯥꯒꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯐꯥꯒꯤꯗ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯦ." ꯃꯗꯨꯗ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯆꯦꯁꯨ ꯂꯝꯕꯥ ꯆꯥꯅꯅꯕ ꯐꯥꯒꯤꯗꯨ ꯈꯔ ꯇꯝꯁꯤꯜꯂꯨꯗꯅ." "ꯈꯪꯗ꯭ꯔꯤ ꯃꯦꯃꯤ, ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯩ, ꯂꯥꯏꯔꯤꯛ ꯍꯩ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯄꯪꯉꯤ, ꯁꯤꯡꯍꯟꯅꯤꯡꯕꯗ ꯁꯤꯡꯉꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ." ꯃꯗꯨꯗ ꯃꯦꯃꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯗꯨꯃꯛꯇꯤ ꯍꯦꯃꯟꯗ꯭ꯔꯣ ꯏꯆꯦ, ꯑꯪꯒ꯭ꯔꯨ ꯁꯤꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯑꯪꯒ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯕꯗꯤ ꯃꯗꯣ ꯑꯪꯒ꯭ꯔꯨ ꯍꯥꯎꯕꯒꯤꯅꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯏꯆꯦꯅ ꯅꯄꯥꯡꯗꯤ ꯄꯥꯡꯖꯗ꯭ꯔꯒ ꯑꯪꯒ꯭ꯔꯨꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯇꯧ ꯂꯩꯕꯤꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯕꯦꯝꯃ, ꯈꯪꯐꯝ ꯊꯣꯛꯄꯗ ꯈꯪꯗ꯭ꯔꯦ, ꯎꯐꯝ ꯊꯣꯛꯄꯗ ꯎꯗ꯭ꯔꯦ, ꯃꯁꯤꯗꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ?" ꯑꯃꯨꯛꯁꯨ ꯃꯦꯃꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯪꯒ꯭ꯔꯨꯅ ꯋꯥꯡꯂꯕꯗꯤ ꯂꯥꯝꯕꯗ ꯐꯪꯗ꯭ꯔꯕꯗꯤ ꯂꯥꯝꯕꯗ ꯐꯪꯒꯗꯕ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯆꯩꯅ ꯀꯟꯊꯕꯗ ꯑꯪꯒ꯭ꯔꯨꯅ ꯀꯦꯜꯂꯛꯇꯕ ꯍꯧꯅꯗꯦ꯫ ꯄꯥꯜꯂꯤꯕ ꯆꯤꯜ ꯂꯩꯗꯣ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯕꯅꯦ꯫ ꯆꯥꯅꯕꯒꯤ ꯂꯩꯇꯦꯡꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯣꯏꯔꯣꯏꯌꯦ꯫ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯂꯗꯤ ꯅꯍꯥꯟ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ." ꯃꯇꯧ ꯂꯩꯕꯤ ꯅꯣꯛꯅꯤꯡꯅ ꯃꯥꯜꯂꯤ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯖꯥ ꯏꯕꯦꯝꯃ, ꯃꯕꯨꯡꯒꯤ ꯃꯆꯟꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯗꯤ ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯑꯣꯖꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ꯫ ꯏꯆꯤꯜ ꯑꯁꯤꯅ ꯆꯩ ꯑꯁꯥꯡꯕ ꯑꯣꯏꯔꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯀꯟꯊꯔꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯇꯧ ꯂꯩꯕꯤꯅ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ꯫ ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯒꯦ." ꯆꯥꯛ ꯊꯣꯡꯕ ꯇꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯒꯦ, ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯍꯥꯏꯔꯞ ꯉꯛꯂꯝꯃꯤ꯫ ꯉꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯦꯟꯖꯥꯡꯅꯣꯅꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯆꯥꯛ ꯊꯣꯡꯕ ꯇꯟꯈ꯭ꯔꯕ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ." ꯃꯇꯧ ꯂꯩꯕꯤꯅ ꯆꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯍꯥꯎꯕ ꯌꯦꯟꯁꯥꯡꯅꯤ, ꯍꯣꯔꯦꯟ ꯆꯥꯔꯒ ꯈꯪꯒꯅꯤ꯫ ꯍꯥꯎꯃꯟꯈꯤꯗꯨꯅ ꯈꯨꯕꯤ ꯆꯦꯈꯥꯏꯕꯗꯤ ꯁꯣꯏꯔꯣꯏ." ꯁꯅꯥꯇꯣꯝꯕꯤ ꯌꯦꯟꯁꯥꯡꯒꯤ ꯃꯒꯨꯟ ꯇꯥꯕꯗ ꯌꯦꯟꯁꯥꯡꯒꯤ ꯃꯁꯛ ꯈꯪꯅꯤꯡꯉꯛꯏ, ꯑꯗꯨꯅ ꯄꯟꯊꯗꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯅ ꯆꯥꯈ꯭ꯔꯕ ꯌꯦꯟꯁꯥꯡꯂꯣ?" ꯏꯃꯥꯕꯨ ꯌꯦꯟꯁꯥꯡꯗꯨꯒꯤ ꯃꯁꯛꯇꯨ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯋꯥꯅꯤ, ꯆꯥꯗ꯭ꯔꯤꯉꯩꯁꯤ ꯇꯤꯟ ꯌꯨꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏꯅꯦ꯫ "ꯏꯃꯥ, ꯑꯩꯁꯨ ꯆꯥꯗ꯭ꯔꯤ,
ꯑꯗꯨꯕꯨ ꯃꯣꯏꯅ ꯆꯥꯕꯗꯣ ꯎꯕ ꯃꯇꯝꯗ ꯇꯤꯟ ꯌꯣꯠꯄꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯕ ꯏꯃꯥꯕꯨ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦꯃꯦ꯫ ꯍꯣ ꯁꯧꯒ꯭ꯔꯤꯗꯅꯦ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕ, ꯉꯥꯔꯤ ꯐꯥꯎꯕ ꯊꯥꯛꯄ ꯌꯥꯗꯦ, ꯁꯨꯞꯅꯇꯪꯒꯤ ꯊꯨꯝꯒ ꯃꯣꯔꯣꯛ ꯈꯛꯇꯪ ꯊꯥꯛꯀꯗꯕꯅꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯀꯟꯅ ꯅꯣꯛꯏ, ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯐꯤꯗ ꯑꯩꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯍꯥꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯃꯨꯛ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯆꯥꯛꯇꯤ ꯗꯨꯀꯥꯟꯒꯤ ꯆꯦꯡ ꯍꯥꯏꯕꯗꯤ ꯆꯦꯡꯌꯦꯟꯗꯣ ꯑꯣꯏꯅ ꯊꯣꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯍꯦꯟꯖꯥꯡꯗꯨꯒꯗꯤ ꯆꯦꯡꯌꯦꯟꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯅꯤꯗ꯫ ꯃꯇꯧ ꯂꯩꯕꯤ ꯍꯔꯥꯎꯏ, ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯁꯨ꯫ ꯁꯅꯥꯇꯣꯝꯕꯤ ꯐꯥꯒꯤꯗ ꯐꯥꯒꯤ ꯍꯥꯞꯄꯅꯤ ꯈꯟꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯉꯁꯤꯗꯤ ꯏꯃꯥ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯖꯤꯟꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫